Mayam punamak ahamba magtada good morning. Ay ngasi ko chake to inya bako. Do mayam punamak na mayam hairiyaba ko chapagi video wari khara mane ke video khara sembiro waina dumai hairiyaba ko. Do ay ngasi video di semge aina khalli aduga ngamgadra ngamoidra ikhangdiaba kaigino haidi ay ko chapa matamche jamna isada nervous oibagum dugai nervous oina jamna kaino tawiyaba kithukiru mama jam kainom tawi aduga ai ngamgadra ngamoidra khangde adu ai ngamadi soidamake video semjerakke aduga aina video semakpa taadi mayam punama yengbiu ai upload tawjarakke aduga aina semaktaba taadi mayam punama warobiganu ado hojikti ai loisana lore ai ngahak lerga thoni abako to mayam punamakna aigidamakta laida khurambio ai kesi ngamjaba haina adumaina mayam punamakna aingunda khangi ai mayam punamakna aingunda yam nusi haina ai video dasu ai comment mayam da ubada khangi mayam punamakna aingunda yam nusi haina adumaina mayam punamak angonda adum nusina leibio aduga ate kei haidoino ai khangde ado ai hojik thoge aduga aina video se semakpa ngamadi mayam yengbinasi ate kei haidoino ai khangde mayam ai thoge mayam ai gari ngairi gari mayam ai hojik gari tongna chatli do hojik aina chatli dolu khatangbudi landhoyabako aduga gari tongbadi ai uhandre mayam aduga hojikti nongsu kanna churibanina hojik Turut pura ciptaan ini. Aduh. mayam adi mandir se ubra mayam asise jamna magun laiba mandir ne abase durga mandir ne aina dumai hainei ai budi chatri khangdri ado ai mayam de ngange toba ado gai da chatna ka paina pajana ka pangamawdre do ai case ka loiraga siga lai khurumba lakani aba ado mayam de ngange asi mandir se yam sakthina magun lai yaye ट्रैफिक जामना अखोई गाड़ी पुसनबा याद्रे अदुगा अखोई खोंगना चले सोदुरघाट ममांगी कइनो पेट्रोल पंप की दुगा गाड़ी थममगा अखोई अदुगे सोदुरघाट का दुगा खोंगना लाए अदुगा देना वीडियो नमद्रे अबा वामनगेना दो असी कोच चंगमदाइदा मांगसे आई खतंगा वीडियो आइना ngamba खतंगा आई कैप्चरे अदुगा असी गाड़ी का अमता पुसनबा जादबैने अखोई हालत पुरब जाद्रे hujik akhoi kot changage adui makha taba video ngamadi semakke hujik ai mangonda phamme kot ki mapanda phamme kaino haidi hujik lunch time oina just to kaino toyaba ngatang break lowiba aduga kaino toye aigi maming su kaudri aina maming kauraga ai changdoini adugi akhoi ai hujik phammaga ngairi aingonda kaurakpa do khatangdi thengani hojik kaino pung ama dumaina tare pung ama dumaina taramani pung ani giruga oigidra khangde ngasai lakpadi phamma ngairi asini kota laga phambada khwa ama oijani asini awaba ise pung ani di tarak tore pung ani tarak ani giruga aigonda kaurarani adugoi ai changaga changdoi
ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯑꯩ ꯆꯪꯉꯨꯔꯦ ꯊꯣꯛꯂꯦ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯌꯨꯝ ꯆꯠꯂꯅꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯕꯒꯤ ꯗꯣꯃꯦꯁꯇꯤꯛ ꯀꯤ ꯀꯣꯔꯠ ꯍꯥꯏꯗꯣ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯀꯣꯔꯠꯀꯤ ꯃꯔꯝꯗ ꯑꯁꯤꯅꯤ ꯑꯗꯒꯤ ꯁꯣꯟꯗꯁꯨ ꯀꯣꯔꯠ ꯂꯩ ꯑꯗꯨꯅ ꯈꯔ ꯆꯥꯎꯋꯦꯕ ꯑꯗꯨ ꯑꯩ ꯌꯦꯡꯍꯟꯒꯦ ꯑꯩ ꯍꯧꯖꯤꯛ ꯔꯤꯛꯁꯣꯗ ꯇꯣꯡꯉꯦꯕꯀꯣ ꯈꯣꯡꯅ ꯆꯠꯄ ꯋꯥꯃꯟꯈꯔꯦ ꯔꯤꯛꯁꯣꯗ ꯃꯇꯦꯛ ꯑꯃ ꯆꯠꯂꯒ ꯑꯗꯨ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯝꯕꯗꯨꯒꯤ ꯑꯣꯇꯣ ꯇꯣꯡꯗꯣꯏꯅꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯤꯅ ꯀꯣꯔꯠꯅꯤ ꯁꯤꯁꯤꯅ ꯁꯣꯟ ꯑꯣꯄꯣꯖꯤꯠꯇꯅꯤ ꯁꯤꯁꯤꯅ ꯌꯥꯝ ꯆꯥꯎꯋꯦꯕ ꯃꯐꯝ ꯃꯤ ꯃꯌꯥꯝ ꯈꯪꯅꯕ ꯂꯩꯔꯝꯒꯅꯤꯗ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯌꯨꯝ ꯆꯠꯂꯅꯤ ꯅꯣꯡ ꯈꯨꯆꯨ ꯑꯃ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯔꯤꯛꯁꯣ ꯐꯥꯔꯒ ꯆꯠꯂꯦ ꯀꯩꯅꯣ ꯁꯤꯜꯆꯔꯒꯤ ꯃꯐꯝꯁꯤꯁꯨ ꯄꯨꯔꯥ ꯍꯥꯂꯠ ꯈꯔꯥꯞ ꯑꯣꯏꯔꯦ ꯑꯩꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯑꯣꯏꯗꯤꯒꯦ ꯑꯣ ꯌꯣ ꯃꯥꯖꯦ ꯑꯣꯔꯆꯤꯠ ꯃꯌꯥꯝ ꯁꯤꯜꯆꯔꯁꯤ ꯌꯦꯡꯉꯨ ꯅꯣꯡ ꯆꯨꯔꯗꯤ ꯑꯦꯛꯗꯝ ꯑꯣꯕꯁꯊꯥ ꯌꯥꯎꯗ꯭ꯔꯦ ꯑꯃꯠꯇ ꯑꯗꯣ ꯁꯤꯁꯦ ꯌꯦꯡꯉꯨ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯔ ꯁꯤ ꯌꯦꯡꯉꯨ ꯅꯣꯡ ꯆꯨꯕꯅꯤꯅ ꯒꯥꯔꯤ ꯐꯥꯎꯕ ꯄꯨꯁꯟꯅꯕ ꯌꯥꯗꯦ ꯔꯤꯛꯁꯣ ꯇꯧꯔꯤꯁꯤꯁꯨ ꯀꯌꯥꯝ ꯅꯨꯄꯥꯁꯦ ꯀꯌꯥꯝ ꯋꯥꯅ ꯊꯧꯏ ꯇꯣꯡꯕꯗ ꯏꯃꯣꯟꯒ ꯅꯨꯡꯉꯥꯏꯇꯦ ꯑꯦꯛꯗꯝ ꯍꯥꯂꯠ ꯈꯔꯥꯞ ꯑꯣꯏꯈꯔꯦ ꯁꯤꯜꯆꯔꯁꯤ ꯃꯌꯥꯝ ꯀꯣꯏꯅꯤꯡꯕꯒ ꯐꯥꯎꯔꯣꯏ ꯑꯃꯠꯇ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯅ ꯇꯧꯔꯤꯅꯤ ꯅꯣꯡ ꯆꯨꯕꯁꯦ ꯁꯤꯜꯆꯔꯁꯦ ꯀꯔꯤ ꯃꯇꯧ ꯑꯣꯏꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯚꯤꯗꯤꯑꯣ ꯀꯥꯞꯄꯔꯣꯏ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯅꯤ ꯃꯌꯥꯝ ꯑꯩ ꯉꯔꯥꯡ ꯀꯣꯔꯠꯇꯒꯤ ꯍꯜꯂꯛꯄꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒ ꯉꯔꯥꯡꯁꯦ ꯑꯩ ꯋꯥꯃꯟꯒꯤꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯗꯔꯦ ꯑꯗꯣ ꯉꯁꯤ ꯑꯣꯏꯅ ꯁꯦꯝꯃꯦꯕ ꯉꯔꯥꯡ ꯑꯩꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯄꯨꯔꯥ ꯄꯨꯡ 4:30 5 ꯑꯗꯨꯃꯥꯏꯅ ꯇꯥꯕꯩꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯣ ꯁꯦꯝꯕ ꯉꯝꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯉꯔꯥꯡꯅꯦ ꯅꯣꯡꯁꯨ ꯐꯖꯅ ꯆꯨꯕ ꯑꯗꯨꯒ ꯑꯩꯅ ꯆꯠꯄꯗꯣ ꯁꯣꯗꯣꯔ ꯘꯥꯠꯇꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯇ꯭ꯔꯥꯐꯤꯛ ꯐꯖꯅ ꯖꯥꯝ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯅꯅꯦ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯒꯥꯔꯤꯗꯣ ꯊꯝꯃꯝꯃꯒ ꯑꯩꯈꯣꯏ ꯈꯣꯡꯅ ꯆꯠꯂꯤꯅꯦꯕ ꯑꯗꯨꯒ ꯂꯝꯕꯦꯟꯗꯣ ꯃꯌꯥꯝ ꯁꯥꯡꯕꯩꯅꯦ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯋꯥꯃꯟꯒꯤꯅ ꯀꯣꯠ ꯆꯣꯛꯄꯗ ꯄꯨꯔꯥ ꯑꯩꯈꯣꯏ ꯍꯥꯂꯠ ꯈꯔꯥꯞ ꯑꯣꯏꯔꯦ ꯑꯗꯨꯒ ꯋꯥꯅꯁꯨ ꯋꯥꯅ ꯈꯇꯪꯗꯤ ꯃꯥꯅꯦ ꯀꯣꯔꯠꯀꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯋꯥꯈꯜꯗꯤ ꯈꯇꯪ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯔꯦꯕꯀꯣ ꯅꯍꯥꯟꯅꯩꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯗꯦꯠ ꯍꯥꯏꯅ ꯑꯗꯨꯝꯇ ꯇꯥ ꯂꯩꯕ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯋꯥꯈꯜꯗꯣ ꯈꯇꯪ ꯑꯃꯅꯦ ꯀꯣꯔꯠꯀꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯈꯇꯪꯒ ꯋꯥꯗꯣ ꯇꯥꯕꯗ ꯈꯇꯪꯒ ꯋꯥꯈꯜꯗꯅꯦ ꯋꯥꯈꯜꯗ ꯎꯃꯤꯠ ꯑꯃ ꯐꯥꯎꯔꯛꯄ ꯍꯥꯏꯗ꯭ꯔꯥꯅꯦ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒ ꯀꯩꯅꯣ ꯑꯁꯥ ꯑꯃ ꯍꯥꯏꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯩꯇ꯭ꯔꯥꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯏꯃꯣꯟꯗ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯕ ꯑꯗꯨꯗꯒꯤ ꯀꯩꯅꯣꯝꯃ ꯄꯣꯖꯤꯇꯤꯞꯀꯤ ꯑꯐꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯦꯕꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯀꯣ ꯑꯩ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯕꯤꯌꯨ ꯑꯁꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯋꯥꯈꯜꯗ ꯑꯁꯥ ꯑꯃ ꯐꯥꯎꯔꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯑꯗꯣ ꯃꯥꯅꯦ ꯍꯥꯏꯔꯛꯏꯗꯨꯗꯤ ꯀꯣꯔꯠꯇꯒꯤ ꯍꯥꯏꯔꯛꯏꯗꯨꯗꯤꯀꯣ ꯃꯌꯥꯝꯗ ꯌꯥꯝꯅ ꯂꯤꯅꯤꯡꯉꯦꯕꯀꯣ ꯂꯤꯅꯤꯡꯕꯗꯣ ꯑꯩ ꯂꯤꯕꯗꯤ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤꯑꯕꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯗꯦꯠꯀ ꯆꯠꯂꯀꯥꯟꯗ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯄꯗꯒꯤ ꯃꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯌꯥꯝꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯏꯁꯥ ꯑꯃ ꯍꯔꯥꯎꯕ ꯑꯃ ꯄꯥꯎ ꯑꯣꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯌꯥꯝꯅ ꯇꯥꯛꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨꯗꯤ ꯇꯥꯛꯄ ꯌꯥꯗꯦ ꯑꯗꯣ ꯑꯩꯅ ꯇꯥꯛꯄ ꯌꯥꯔꯀꯥꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯍꯥꯏꯒꯦ ꯑꯗꯨꯒ ꯑꯗꯣ ꯑꯩꯅꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯀꯣꯔꯠꯀꯤ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯋꯥꯔꯤ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯗꯣ ꯑꯩ ꯑꯩꯅ ꯉꯝꯕ ꯈꯇꯪꯕꯨꯗꯤ ꯁꯦꯝꯃꯦꯕ ꯃꯌꯥꯝ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯀꯣꯔꯠ ꯃꯅꯨꯡꯗꯁꯨ ꯆꯪꯕ ꯌꯥꯗꯦ ꯑꯗꯨ ꯑꯩ ꯅꯣꯡꯁꯨ ꯆꯨꯃꯟꯒꯤꯅꯀꯣ ꯑꯩ ꯀꯥꯞꯄꯗꯣ ꯐꯖꯅ ꯚꯤꯗꯤꯑꯣꯗꯣ ꯀꯥꯞꯄ ꯉꯝꯗꯦꯕ ꯑꯩꯅ ꯉꯝꯖꯕ ꯈꯇꯪꯗꯤ ꯑꯩꯅ ꯃꯌꯥꯝꯅ ꯌꯦꯡꯅꯕꯩꯅꯦ ꯍꯥꯏꯅ ꯑꯩ ꯀꯥꯞꯄꯛꯏ ꯑꯗꯨꯗꯣ ꯑꯩ ꯑꯞꯂꯣꯗ ꯇꯧꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯦꯡꯕꯤꯌꯨ
ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯦ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ